Humfutara mangarak shuba National Constitution Day ki thoram Manipur su Manipur Pradesh Congress Committee MPCC gi Legal Department senduna pangthokrai nampu sapu da lengak pa lengak ki mayok ta wangang ba khudimal fa punba tawduna ki halliba Nongthombam Biren na luchingba Manipur ki lengak asimal Constitution ki wang mada lengak pani haibada haiman bathokloi haina Congress Legislature Party CLP luchingba Okram Ibobina phongdokrai BT Rota Labour Congress Bhavan da pangthokiba thoram adu da CLP leader Ibobina democracy chatpa India gumba leibak tadi dictatorship ki lenga asi kuina chatloi mutlam daigi thaumai gumbani haiki mahangna makha taraduna opposition da lei haiduna ruling bu hunduna ngang banate chahi manga subaga mikhal pangthokpa haiba constitution ki kanglon thugaiduna mikhal kaya matam helaba fawbada pangthoktana leiriba sima constitution khongoina bani Hairoidabagi maram laibra haina hangki. Lengakti matam-matam gi oina ahong balakani. Taubadabu paliba lengak singasi Constitution ki kanglon ngak na chatli na traga chatte haibadu miyam na nainaviyu haina mahak na fongdokhi. Central Parliament Sarkar Maruina Manipur Parliament State Government say I law chatpagi wa leite boida nampu da sason tawgani madugi mayokta any journalist khangte any political party khangte opposition khangte ama khangte mangonda masidi phatte tawganu haiba constructive suggestion piri ne su khangte ama su khangte सरकारी मायोक हेंगागदी सिक्योरिटी फोर्स थाजलगा नईगदबनी अमोहन ngang ngamdanaba amona haugalakpa ngamdanaba amohena ngangpa ngamdanaba tawriba chathariba mayam punamakse संविधान की प्रोविजन की मायोक तौबनी डिक्टेटर की शासन ने हाइरोइदोबी मरम कई लेबा